Mayambu Kurumjari, Adom Yang Bidibasi, Impact Talk to Manipur ni, Ayadom gi host Pinky Okram. Ngasi, Ekugi Talk to Manipur ki episode Sida, Puzarakliba, Kugi guest asi. Sana Konabagi Lamda, Manipur bu Malem Pumbada, Masak Takliba, Achoba Togdanga Lobiriba, Adugumba, Sana Royamani. Mingoina Panzarabada, Arambam Boby Singh, Mayamna, Koi Manipur gi Miamna, India da, Masak Hangaraba, Adugumba, Haitoi Singh Toiraba, Sana Royamani. Mahakasi November Chatliba Chahi Asigi November Gitang Mapanda participate Tauduna Nipan Lak Suba Oina Mr. World gi title Panglaklaba Adugumlaba Misak Amani Mahaka Unaba Gitanjadu Lauzage Ahama Maktada Ozabo Biputaram Okcheri Akugi show sida. Thank you so much. Oza Ahambada Akugi show se Hogdo Poina introduction di Aina Pibidra Aina Pizadragasu Mayamna Manipur gi Miyamna Arambam Boby se kanano Kari kari tawi haibase 70% natraga 90% dilena ma khangnara baneba khangnaraga leibanina aine hena ozabo bisi sidagini haidrasu mayam hena khangnara bani lilong chajing mairen khong lairakta gini ahama maktada nipan lak subo oina world Mr. World gi champion lawrak pase kari phaubi nipan lak suba aina title je phanga kodai Tuki matik hainingai leitana nungai badi poki adubu yamna harawe den tawbudo sigi mamangda aina nepalak suba se phangnana bo hona badai kaigumba khara aigi henna ai hona daba yadi haibagi adugi kiwani aduga 8 times hon tarak pasda adugi matik nungai aduga mathang su amu sumaina continue sumaina tara lakpasna sidansu akoi aingonda motivation amasu mathangi hona ningbagi thauna da sonum aingonda adu ozana 1 2 3 4 5 6 7 8 se yora abaniba 8 se yorak pasida ozagi mota experience tawrakpagi matung inna participate tawrakpasida hauzik phawbada participate tawrakpasida kari kari dadi penda bagumba leiba or aduga aspele ai hantak nipan lak subada yauribasidi makoina tawriba organize khutau dagi hauraga makoina yengbi badagi hauraga tawriba mayam se pele haibagumba adugumba dai experience share tawi ai maraksida ai kaigum khara ai phongdok sage taseng badi ai se world title se championship nipan lakni aduga total medal na ai gi tararak suba medal ni I said 2010 dagi still hojik book 2019 book 10 times say continue I maraksida apan balaitan anum continue anum sanajarak pahidar sida maraksida aina anirak amadi ai silver medal and bronze medal phanghi 2013 and 14 adugi 14 dagi matung sida mu continue I 5 times I continually total mamang da humrak ta kibaga hantaki nipal mangarak siga total 8 ai phangjabani ado marak sida aina engonda yamna phang kanajaba haidare knowledge akoi gi lesson haidare ko aina marakta second ama thar ama ta hobase masida gi jo achau lesson ama phangi koi gi karigumba kanagumba kharana di koi gi ai sana base mai thire hantakte mai paktre handa hallaga ko to oge gaina to ke sudum yaudaba nateba ko ada aigi di madu mai paklak tabuduna ingonda chauba lesson nama oi haina in haijaki kenodi aina mai paktri mamda aina kari soikiba aina kari watpadagi taw soikiba no haibudugi ingonda self akoi gi sai tomda akoi gi thijan baidare ko makaksigi ama phangjaki aduna ai marakta mai paktabagi kana basonum ingonda phangjaki haidare hoi isana isagi asonba natrogi isagi asoibaje ai isana accept tawba ngamakanda ai je afaba mi ama oinabagi lambi de khong thangjenba haurabani haina basu laiko isagi asoibase accept tawbase kaya tawnadaba mina aina tawribase dum chumena khallaga laibuduna mi makhal mayamasu laiko makhoi gi damaktadi ozana hojik haibirido yamna pautak ama oigani na haijaninge ado oza nipan lakti tare adubu tarakpasida as a body builder player ama oina lairakpasida Manipur dagi haurakpani ko Manipur gi oina sanari adubu ozana tawriba thadariba matam sanariba mayam se effort mayam se tawriduga phangaiba siga in return engonda hoi champion gina ama oigre ko phange tawjarubadugi matung ina phange adubu aikhoi gi pongnafam lamdam imalaiba oiriba Manipur se sizinadi ozabu phajana tawbiri na khanbibra tawbidre na khanbibra
Mase kari haigadaw do ise haibam khangdri taseng world champion Nepal taba haibase yamna lai na thokani haibagi matungda tholakani haibagi thajabadudi khara wale adana sigi hairiba title se phangangna bahona bada kyam struggle tawrangani adudi mayamna sunu khangbiramgani kaigumba mai pakna hona bada kaigumba adugi struggle do dum mayam thengnari ngatne adu loina 8 times ne ba 8 times to 10 times ni then animna second third ta hobagi wani 10 times ni chahi tara asida ina struggle tawrang goda budo kitin sidi mayam khangnarabani adu aina phangiba title siga koigi kaigumba government ki side gi haragadi kitang wat parna khali adu yamna nungaiba amana tararak suba agi Nepalak suba world champion tarak pasiga mari lainana hantak se koigi honorable sports minister mana to una si haina ise hairak padiga imangonda chachari adu mana yamna phajaba yamna koigi thajaba yaba wa mayam am thambire sini adu mana hai government ki side gi tawgani haiba ingonda thajaba mayam di pibire adu mamang do phangdana lakhi bunina hoji phangdribanina koi honorable sports minister na haibiri se hoji kidi phangdri adu yamna ingonda haraujaba mudi poi mana yamna koni unaraga mana ingonda thambirakpa government ki side gi tawgani haibagi thajabadi mayam thajabadi mayam pibadi leire mayam haukibadasu mayam pigre lakadaba mayam su pigani adubu maru oiribadi piriba thajaba adu athuba matamda thabakta onthokpasu oiraksanu masi haizage impact news ki team dagi ado ozana as a bodybuilder akoina body se bodybuilder gi di chabasu yamna darkar oirini body se fit oibase kamaina khangani ai se healthy oiri haibase kamaina khangbi haibadi akoina anoiba miyamni as a normal person as a layman amna ai se fit oigi hai taragadi weight khara handa halani chaba khara ka ani aduga aigi pamiba jaga jaga dugi exercise khara tawgani aduna te as a bodybuilder hakchang se sausu chaw handuini aduga moigi leiriba figure se su ta handuini kamaina healthy oi haibase karina signify tawi ai se mamangi history kitang pukacharaga is hana is ai gymnast gi haujarakpani ise aduna ngasai gi ai hana gymnast tawrakpani na gymnast ki matam da physical fit ngatane adi matung dai weli body building se lakla matung sta di ngasai gi aingonda ngasai gi hana leigriba mami haidare aduduna adum ai gi wakhan jeda ai yam fit weri haibagi adum aingonda thajajaba haidare ko aduga sometime aina competition da igi koi back somersault haidare se koi gi India da nate world da so igi sigi kano sem demand ne aine stage da tholokpada anu mayam gi crowd anu koi gi back somersault tawbi wa haiba yam tawrame mamang hek body building ja horak podagi chahi ahum gi mamang bu fajan tawrame adaidi mamang gi 2017 gi Mongolia da world championship da koi gi world gi secretary se ma hoji pudi president oire matam ma secretary ne mana ise kausalaga personal engon hai bobi sigi nang na tawriba physical activity se tawranu haina haidi masi risky oiba potlam ni kaino da koi di matam da dieting gi awaba sa yamna koi gi sometime fit oidaba man basu yaure yam wa bhai da tired yamna sondaba matam su yaure aduna sida nangna stage da phalona hana degi training tawraga lakona tabni na hek phat tawsan baje phatte sida su accident tawba khara yaugre in the world gi wena ko aduna tawganu haina anum adagi ai thadokre ngasi dei chahi ahung gi mamang dei thadokre moina tawna de adubu mayam gi demand na yadam heta tawe bu ko adu da world gi tawdraga su India gi lakan India da tawkan de ngasai gi mayam sina adu gi pose heta demand tawre adan suddenly ngasai gi tawgi bai dare adu ngasai gi thaina tawgi bu gi keno du da koi gi kare hai dare same energy yes
adu phaba de gi mota di hojik ti phatta bra na kale haidi adu gi continue na practice tawr di phaba suddenly khango ga phat ka taw basi masida soiba ya pasu yauruk pasu yai hena ya adu gi khallaga itok ozana akhoi gi impact news ta su lak pi ba matam da oza sa kon interview taw dore na hai ba matam da su akhoi kalik na hai ba ko madi summer shot yam hai bane adu gi matang da hango so mayam da gi khatang top na oza se as a bodybuilder laire aduga top na ma se sisu hai bani hai baduna plus point amo oiraga mayam na sak khangbi re hai tare ko adu oza khoina mamang chehi da na ko 80 plus ta tawre yaure championship se adu akhoi ki body se maintain tawba matam da as a bodybuilder ko protein gi kano se yamna chaga da bani moi gi khara di leiba male ko as a player mayam na haibi ba matam da ina hangjeru ba matam da adubu oza gi oina hai tare per meal da protein se sibuk chaga da bani natra IC cha da ba ya di haiba gumba leibra diet se kamaina taw aseng badi masi calculation ngakani masi ai gi isa gi body we sigi matung ina protein asuk chaga da bani asuk adegi asuk sina ga da bani he na cha ba su phatta ba adu bagi calculation ngakani adu calculation de tasengba ai se adu mata kaina thijalludre ai khaki kem tawbani na ai gi di nongmagi aina chari ba fuchina dum kare dare ai calculate isa itom dagi de haijaba adu mingon dadi masai gi anga mai nakta sanage laga so adu gi calculation aina kitang haibo aina share to bahita bhai dare ko adu calculation ngatani adu ga cha da basu ya da ba hena cha basu phatta ba aduna sometimes some mioy ba kharana din mai body building sham cha bani amna krai dare yam law bani ga hai basu dum lay bani bu ko mase ta seng mudi body building de hena law da ba madi yamna masa gi darkar oi betu kak cha ja bani ba suppose koina yirum trauma sari ga so maya yirum trauma sari ni yam yamini ga khanja ba yirum trauma de yok lok thokro without yok why dui matukta yam manati dumaina adusu one time cha banati 4 5 3 meal gumba 4 meal gumba dumaina cha na ba ngata ne one time ko gi stomach se the full oina ba cha ba nati aduna asai gi chicken mak ta char ga su da kasai gi magi body weight gi matung ina ai chicken gram su cha ga da bani ai body weight na si leiraga di ga na dumaina se calculation ngata ni ado ozagi sman body se semba matam da ko khoi gi muscle se kanjan na ba gana adu gumba tongana hoi mayam adu cha ba yai ga di mayam sum haina batai ko adu gumba se leibra haidi hena thok pa de hena phajana ba adu ga mayam da attractive oina ba di tongnari ngak tani da adu gumba su leibra natraga mayam gi misconception oira bazara natin masi lainai laini masita matam da koi board contest form da muscle pumping tongna ba gaina ko muscle pumping tongna ba gaina adum masai gi koi gi pumping tongna ba gaina koi hida supplement hai dare ko supplement lejari ba matam da suddenly pumping to suddenly koi gi feel to hai dare adum basu lai aduga koi mioi bagi body se loin khene karam nai my body is hard oiba karon hard oiba pami ai di hard body soft oiba body se soft body ne khwai dagi advantage se okay koi khar khang da ba kharana di my body se am kalle am chawe ka koi body se makhal mayam leibu ko sumaina isam chamna phamina ba dadi man da ba adu stage karaga kaino ma taw lei ri ba koi muscle se expose tor kan expand taw ba sumba body is di muscle yam soft oiba mina taw gal le oi gal le ba si se quite advantage ne yam phawa body ne ma se aduga koi ganum kan na leiba body se moi di expand yaw roi ba adum chaw ga di man ba sida leiba su chaw man ba adu chap man ba aduga adu nataba koi ngasai gi ina haijabdo moi sidi stage da keno ma tawe moi se flexible flex way bdo masa se mayam na uba matam da di bodybuilder haraga dum katha karum oibana uba do mi je yam chawba yam lumba aduga magi body size se mayam ga haibadi normal mi amadagi yamna khetna ba adumaina dum ui ko adu oza wai su yamna nungairi do break atemba break ama khatang laujage break ki matung da oza dagi hangada ba mayam laizari haiba tare matang swai sida atemba break ama khatang laujage impact talk to manipur bu mi engta duna lebiu notice mayam ba mukhana taram nok chari adom yengbiri basi impact talk to manipur ni ay adom gi host pinky okram ngasi ai khoina unazari ba si 8 times
World Championship ki title laurakraba mingoina panjarabada oza Bobi gani oza muka hana taram nok jare break ki mamangda nungai ba wari ke ama sakre hauji aina oza dagi khangjaning base oza hagi body shape se yenga khoina khangninge ba workout se kamaina tawram gani preparation se kamaina tawbajano pung kaya dagi na kaya bu exercise tawbasano aduga normally exercise tawbasiga aduga aina sumaina championship ama yaudore yauram dai thom dai gi workout se mokoi se kari kari da khetnai kamaina tawi habe du gi matang da saibi mase koi gi workout ki di ai site gi thamjaba hairga di workout ki di khena bi rei lete aduga ai workout se ai every day ai 2.5-3 hours num ai sigi 3 hours pon tawi aduga contest lak lagana koi same workout oiraga su diet same diet ni aina khenari se hojikti ai contest letraga dei khara dum sasangani ai chaning ba khara sagani du contest maya lagadi aduki matik athing ba lere restriction lere restricted lere aduga practice ti anum ai oina di ahong ba kaisu leite aduga hoi karam ba makhal gi exercise tau bi ge habatu so haibiyo kari gino haba matamda akoina body builder sing se uba matamda mokhi yamna phajaba shape am laizari ba khwang ka se chengjal laga aduga mai ga se akoina uba matamda sai gi se chengjal laga churung ka se wang khat pa se aseng ki di nupi sing na khwai dagi pamba shape ne ba mai se cherung ga khatang wang ga mayang ga khara kang ta uba se karam ba exercise tau bi masi gi se tonga na tau bi bra masi gi exercise di leite masi diet ni number 1 diet ni ado aina yamna akoi gi fatty we bachinja yamna chasal laga di ai haksang noithorkani mai noithorkani aduna se number 1 di diet ni duga exercise harega di exercise se koi mi koi body parts sing se loina mak thungna basane suppose every part sing se ado part sing se hafta amada anirak han ba hafta amada anirak thungba ngamna na basane part I suppose I chest exercise has chest hafta amda ni rak sana ba mai to every parts ko ding mak se loina mak su na sana hafta sida thungal ani rak 2 times aduga mu repeat amu lakpa mai na tawi ado sa khwang sing jali se khoina uba matamda khwang se am chengjana hakchang se pharasu kano sina soldier sina pak toine ba aduga khwang sina mu pi aga mu lak toine ba sigi tongan ba exercise ka yaubra natraga lei adugi exercise to maming kari kawe koi gi rip ki sitarpa koi gi kanai dare si sana bagi exercise lei aduga tasengna ai gi bone piction badi natte ba taseng ba ai gi body je chautor ko khwang pik pa mal ho bani kwang pixel an ba yaba nate taseng badi ai gi leijari ba ai gi bone se pixel an ba yaba nate then tawda bo ai gi mathak ki upper pass and south tor pa da kwang pik na u ho bani mase kwang pik na bagi kare yamna ke no to budi leite na hajin okay chaukhot ke da ba chauhan ke da ba mapa sing da chauhan gi bani na pi ale ho bani hai bani boza ke senatra adu ai gi stomach is keno fat sina yam chaura gana aduna wa moi gre aduna ta ai gi leijari ai gi profession chajari ai gi keno sida amuka hena kwang pixelan ge hai bududi masigi keno sidi leitabra ozana zikta kano gi stomach ki ma pase pallingai sida akoina any normal mi amana yumda leiraga tauba yaba gumba exercise hai binu ke hojik se chinjak su ahau mayam chana bani na mayam se figure phajaba se kaya leina dre ba pukki ma pa da tum loina mayan tokpa mokoi da su khatang tips oina ba karam ba exercise kari tauba yani tips se exercise ngak tana su yade ai site ge hajaraga di number 1 is the diet adugi exercise adigi sam kharana exercise tawra matung ai haksang mayang ta na ni exercise di tawjaba waru ni masi exercise tawbi waru ni aduga laga aram khorang poni aina hana chari budo adi hena sasam mi su leba adu di picture pudi lai na hena chokot pagi keno musu hena chokol lakani buko adana exercise tawba ga loina na dieting su control tawba hai ri bai na sai oily food jau chada ba leidana ko koi gi junk food chada ba so mayam se control tawraga ai amana boil food se am charaga di adugi mati kha hoi chindadi hau di leitre du
हेल्थ की ओइनादी सिदेना कानाबल अदो ओजान से अइना यामना तांजा चाना क्वेश्चन अमता हंगजाहोगे अखोइन हाइने एक्सरसाइज से जिम चलुनु जिम चटपा होगी तारगदी जिम लेपा मतमदा नंग नसागी हानागी फिगर दो लाकनी नंग नोय खलकनी हाइबगी अमा लैरिबसे मसी असेंगबो ओइबा जाला नत्रगा मयामगी मिसकॉन्सेप्शन ओइबा जाला मिसने मदो थाइना की नुंगी चुकी वाखन्ने दे मदो अइना चाद्रगा काइदे नोइदुनु अइसे डाइट से मेंटेन अदुम तौसेबा कंट्रोल तौसेबा कदाइदगी नोइदुनु अदन एक्सरसाइज तौसलगा डाइट तो मु कंट्रोल तौरगदी गुड रिजल्ट ने लाक्तोइसे अदु सपोज आई कंडीशन यादबदी अइसे सानाबा चटप नंगहौद्रे चलहौद्रे मिट मंगा तरानी साना हौद्रे बुको अदु साना हौद्रगदी आई चाबा मेंटेन तौदाने चाबा कक पताबने चा डाइट ngaतने खोइ मियोबना नुपी सेमनरिबा केनो सिंगसे नुपी ओइरो नुपा ओइरो ngasai aina haija somna haibiba mai chappa gaido sisu pakcha da chara mai chappa do bunatiba pakcha chasan jebo ko noi khalakane mai thagalakane ba sigi su mai chapna ba hai mai chappa hai sisu ai su control am tawjai ni ai chaning ba kaya ai chadra bani ba ko keno da ai haksang si noi ba yade ko ai haksang sa kholam ba yade ko na sigi wakhal dum leiraga ai chaning ba kaya imana ba mayam pullaga su haw thum charaga su ai chadana honei ba होय अदुबु समटाइम इसादा लोइनमक लेरे कंट्रोल दो ngam bataragadi control sidi control ngam da bachinda ahawbodo chasan banda suniba akhoi ngasi noibagi problem myam la iba laina me ama sidagi muk thok leiba myam se do jana diet ki matang sida palingai sida ko ojana haire nongmada irum se 15 chai adugumba khar leibani na nongmada chaba diet sida ko lupa se kya kya amkadi change paisa rom da parak pada monthly ozana thadariba diet thadariba se kai ano haiba se khoina khangjaninge haiba tare aigi wai nadi hojik lainariba keno sidaga hairogadi ai se khwaidagi cheaper body builder haidare aina chari jiga hairogadi ai se yamna spend tawdaba body ne ne ai gi thamjege hojik haureiba khoi gi makha thangba ngang sing sinnaw sing yam chaba laigre फजना पैसा थादब ले आइगी वइनादी आइना नोंगबदा आइना स्पेंड तौरिसे सुम हई कैलकुलेटेड तौद्रे को 15 एक्सरसाइज जिरुम 15 आई नोंगमगी शेड्यूल नि अदुगा 700 चिकन अदुगा अखोइगी प्रोटीन को सिदा प्रोटीन से नोंगमदा 2 टाइम्स थे अदुगा अखोइगी बीसी डबल ए गाने मैम लेखरे ग्लूटामाइन गाने को सि सप्लीमेंट गातनी अदुगा समटाइम ऑलवेज ai vitamin che dum watana sinne vitamin che khoi gi ginseng yauba aduga omega 3 jima phajana sinare si fish oil sima aduga multivitamin and calcium and so many khoi gi miyoi bam na changba vitamin sing se ai si de dum aya amba dum season hai ri ba mayam se taroga ai gi tha ama dai gi calculation hai ga dilising 25,000 ga di changam godra 25,000 se diet ta changine ba 25,000 se ai goi nani sam akoi gi junior angang sing adi sir handagi tha hom dai lak mari changre ga hai jo mo kare mai chap no khangde moi gi chinjak sina ko ada ado ozana 25,000 tham da chab da chali se kana gumba magadi tha gi mana wana sujarubagi tolop su oira ine ba natra ado ozana hai junior khara di phajana chaye ado ozagi di yam chade khwaidagi GPS oe na hai ba haidi saiki पैसा पाइबा कामगो हाइदारे अखोइना पैसा दो पाइदबगी हाइदारे मेन अदुदा आई अदुगी मतंग दु लाके तौजबने ओजादा इना ओजाना चादरी से aina chari sidagi dum yare da hairaga khalaga chabi dabra natraga karamba awatpa leibe financial gi problem leibra habdo khangjaning bagini aigi oina di haji jaina good result amadum phangba ngamimne sigi spend jina ko aina mai pakpa ngamimne aigi dis sina satisfy ni lejai adaga hoi ai se body weight se henkallaninge haita ga de suppose ai 80 kg da sana bani ai se mathang sahi 90 sana ga haita ga de ai spend mo hen paisa hen thada ta hen chata bani ai muscle se grow tauna ba nga sai hen chinjak se hana sa bi de gi khare henkatna cha ba ta bani henkatna cha ga de spend mo henkale adubu ai di 80 kg da num sidagi sidanum comfortable or is sana ga ai anum sa to punchi sida anum ai sana ba ngami bu di 80 kg da num sana ge hai bi okay oza coming back to sana barom da haidare
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯅꯕꯒꯤ ꯁꯥꯟꯅꯕ ꯃꯈꯜ ꯃꯈꯜꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯇꯅ ꯏꯟꯗꯤꯌꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯁꯛ ꯇꯥꯛꯏꯕꯅꯦꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯥꯟꯅꯕ ꯃꯈꯜꯒ ꯁ꯭ꯄꯣꯔꯠꯁ ꯃꯈꯜꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯦꯅ ꯈꯟꯕꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯇꯁꯦꯡꯅ ꯑꯩ ꯑꯇꯣꯞꯄ ꯒꯦꯝꯕꯨ ꯍꯨꯜꯂꯒ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯦꯅ ꯋꯥꯕ ꯒꯦꯝꯗꯤ ꯂꯩꯔꯣꯏ ꯃꯥꯗꯧꯅ ꯍꯣꯠꯅꯕ ꯀꯩꯅꯣꯗꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯐꯦꯁꯤꯂꯤꯇꯤꯁꯅ ꯌꯥꯎꯗꯕ ꯑꯩꯅ ꯊꯥꯗꯔꯤꯕ ꯂꯦꯕꯔꯁꯤꯒ ꯐꯪꯉꯛꯏꯕ ꯀꯩꯅꯣꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯁꯤ ꯑꯣꯂꯦꯝꯄꯤꯛꯇ ꯃꯅꯨꯡ ꯆꯟꯗꯕ ꯒꯦꯝ ꯑꯃ ꯑꯣꯏꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯦꯌꯔ ꯂꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ तसेंबदी बॉडी बिल्डिंग असिदि क्वाइदगी पैसा चंगबा गेम अमनेब अदुगा क्वाइदगी मसाजे याम चेक्शन बा डिसिप्लिन लेबा गे केनो प्रोफेशन केनो अमनेब मसिगी कोई गेम अमनेब अदुगा आइना तौरुरिबा फंगइबा आइना होनरुरिबा सिगी अचीवमेंट सिगा कोई मियामना येंगबि मियाम कोई पब्लिक इट इज वेरी गुड पब्लिक ती वेरी मोटिवेशन पी सपोर्ट तौबि अदु सपोर्ट ना यादे मोटिवेशन ना यादे कहीं दा कोई दी अद छाना बद चंगी बा चिंजा है दारे अदु आई ना चाबा ngамद्रगदी आई काय छाना गनी अदुना गवर्नमेंट सोसिदा कितंग मियंग चंगजन बिबा याम मथौ ताय सिनी गेम सिबु अमुकजु गवर्नमेंट दा अपील याम फजना ओजाना हुजि ओजाना चंग दौरिबा पैसा से चाग दौरिबा से पीबीनबा थादाबिनबा अमदी लेबम थोकपनिना अखोइगी मपी मपासे गवर्नमेंट ओरिबनिना गवर्नमेंट ना तौबिबम थोई तौबियु हाइना ओजागी साइड तगी सो हाइबिरे अदो अखोइगी मणिपुर दा मयामा बुसी चैंपियनशिप मचा मचा मयाम तौरे बॉडी बिल्डर मयाम थोकले अदो मखोइ से ओजाना सुम येंगबा मतमदा up to the mark मोइसे असियारे फजना नैरे अखोइ सानरोय मयाम से ना खनबिरबा नतुगा खनबिरे मणिपुर की कनो से अखोइ मणिपुर की वेट अचौबददी अखोइ चंग यादे कनो दे अखोइ चाउना लाक्तबा अखोइ मी मचाउना लेबनिको सपोज 80 kg 85 kg की मखा सिदि अखोइ मणिपुर ना लोइन डोमिनेट तौब ngamguni लोइनमक तौगने अखोइगी तोंगानबा अखोइगी जेनेटिक अखोइगी अमा याउजरिबको सिना लोइन डोमिनेट तौब ngamguni देन तौबदबो ngamgani हाइना आइगी चाबा फंगक्त्रबा युंगी बैकग्राउंड फरक्त्रबा काय सानने कराइदगी कनो तौगनी अदुगा फजा फजा अंगांग लेतब नतेब याम लेखरजानी मणिपुर दा इंडिया दा कोइन लोइन डोमिनेट तौनी होय हेवी वेट की 100 kg 100 प्लस को सिदा खितंग दी कोइन चंगबु ngam मुदे केनो कोइ बॉडी कोइ अचौ मी नतमनिना अदुगा अतै ददी कोइन 80% दी 85% कोइन लोइन डोमिनेट तौ ngamguni बॉडी बिल्डिंग से डोमिनेट तौब ngamgani na 100% श्योर लेबा मफम दुददी खुद थादबिबदा मांगरोय हाबनेबा अदुना गवर्नमेंट नसु मिटिंग सु सोइदना चंगबिरकपो ओइसनो अदो अजा अखैना ट्रेनिंग मखल दको आइना सम मिंगोंदगा हाइबिरकपदा नत्रा वारी सानबा ताबा मतमदा ट्रेनिंग मखल खरा लई इसेंट्रिक काना खरा लईबा माले अतोप अतोप ट्रेनिंग अदो ओजागी ओइना करम करमबा ट्रेनिंग से तौबी करी तौबी हाइबदसु सबलपना हाइबि सिसु ट्रेनिंग से आइगा सोंगबा दम खेनागनी मी वाखन खेनाबा दमाइना अदा आइगिसु आइगी ट्रेनिंग शेड्यूल हारगदी ऐसे यामना लाइट वेट से यामना लुमना सान थांकतबा यामना दि अदुबु अखोइगी आइगी ट्रेनर न ताकपिरबम लई मी येंगबददी वेट से याम पिकबा याम यांगबा मानबा अदुगा हेवी फीलिंग हाइबा लाइट वेट हेवी फीलिंग दी हेवी वेल हाइबने अदुगा असिगी खुसाना से दai फॉलो तव सिगी खुसाना से कमाई सानागदगी हाइदा सिदी आइना मिंगोंदा तागा खंगनी सुमाइना त आई सुमाइना सि तवगदमनी हारगदी मा हाइबेट नॉल खंगरोय अदुगा आइदी लाइट ता याम सानाजबने मी खरा अंगांग शेड्यूल से याम तोंगान खरे सपोज कोई वर्ल्ड ओलंपियाड सानारिबा पाव प्लेयर में कोई मथक थंगबा पाव मयाम सु मोइगे शेड्यूल गा मी अमता मानदीब शेड्यूल से सपोज अखोई सोम से चाक चागलीको यूरोप तो चाक चादी ब्रेड ना चाय ब्रेड ना आलू ना चाब लमने सुमाइन तो खेनब सुमाइना कोई चाबदसु खेनै सानाबदसु खेनैबा प्रैक्टिस सिना 100% चुमे हाइबा लैतेब इसागा चाना बा अदुना ngसाइगी खरामना
mai wakhanda ai di yot lumna thangkalagadi ai masal se chawni haina khanjabasu leyeba ada ai gi motana mu lumna thangkapana yot chawni hai masal chawni hai leite thangkaliba ai ngamjaba thangkali do sanari ba masal da feel ta honbado feel ta honbado ni ba important oidi thangkat pa kaktana masal chawni hai leite thangkaliba exercise tawridu gi masal do feel ta honbado ni ba aina khanjai de ado feel tawna ba hona bada masai gi exercise asing achumba exercise masai dare mayamna tawrine na pangtaw tawba nataba aigi body sida chanari se karino aigi body sina pami se kaino aigi hakchang sida darkar oiba khudimak se aina khangbadagi hena topa kanam tan hena khangba pona teba adugi rule do ozana follow tawbi haire ko adoza 8 times phange mathang kari plan laibiri kari tawge na khanbiri future plan haiba tare future se yo thangkalingai da live tang khaim chat khare ado hojik ti ai je hanta ki sahi hanta ki contest da retire oira sira hain su kalli aduga amusu sana ningi kaino da ai international level da ai lei ai fan circle mayam che moi je mu kaina gani kaina rani ko mo nu unar phangar ko hai bagi nungai ta basu dum lei san su sana ningi adi amusu potha ningi kan future gi mu kitang khaningi tong icha angang singi ai leidana ko asi sanari ngai da yum kai su sahodre mapanda sum lei gramina ko aduna asik se pothar sira he su khali adu pothawa he se munungai te kam suk chau aja cho contest mayam thomaga khalep lepsan base nungai te ko mayamna su nungai roi taba matam da haibadi lepani haiba matam da adu kimatik ozana thawai nungai te bodo aduma adudagi saruk mayam hena audience ko gi manipur da lei ba khoi mayamna haiba tare ko khoi hena nungai zaro haizari ba do ozana angang su pan bire aduga wife ki matang da su kan khara pan bire khara haibiramo sida manipur da lei bra moina traga ozana panchapa matam da ozaga loina raga mapanda oina lei bra ai san pani ni moi se hojik ba manipur lei manipur da tamme daga matam da guwahati da lei ramme hojik ti ma manipur da lei to mani school zum ai awal aya matam da 2020 tholok pai kuina di leite nong ni huni lei ramaga mai lei angang di smai nai moina su yamna chauthok chaba phaurom gani aigi baba se smaina Mr World ni aduga 8 times champion oi vibe se mayam amang da su mokoina su hena proud feel torong gani yum sa da bada madugi awaba do ka hena leiramoi haizari ba ozana purak liba mingchat mayam do ne hena madun hena maru oi bado angang sing da su dum taram gani khanje ado za khoi matam si su loi sale wari su yam nungai ado aroi boina khoi manipur da leiriba mayam body builder leiriba sananing ba championship thokning ba natraga manipur da leiriba miyam gi damak ta haiba tare ne oza gi side tagi message macham khatang pibiram koi gi hakchang phabana lanni haiba se koi gi mi pung khuding man khangnarabani aduna hakchang phana bada not for body building hakchang phabai se body building to bukatan loi phare haiba late ko aduna hakchang phana ba koi hona minasi hakchang phabana lanni mioi bu khuding hakchang pharaba hakchang pharadi wakal pharani aduna wakal pharaba mi koi pumna makse wakal phaminargadi koi ngasi manipur da koi uhaidaba thoidaba thogdo wathok mayam koi na taba phangjari ko phangi ko suma mayam dagi koi afaba wakal ngakta khanminargadi aduna hairiba thogdo wathok sing dagi thapna thogdok wathok phataba thogdok wathok sing thapna thaidokiba ngamgani aina haijage aduga ngasi akhoi angang akhoi horak lebe chini naw sing da amuk haina haijaning bari hanba leitaba mi me hanba leitana aina pame ba igi ta aim se aina phangningi ba aim suppose education de oiro ai sana ba de oiro body building de oiro ani igi pamjaba lines da hanba leitaba akhoi kare haidare aina akhoi hanlaman so haija haibiba hanba leitana honaba se nongmadi magi result amadi phangne ba result se koi ki late oibe yai fast oina phangi be adu one day so idana phangne ba aduna aina kai gumba target ama aina aim ama aina hon aigi
result ama phangnaba honabada akoi honaba je mathau tai adana any akoi gi ngasi hauri libe chin naw sing da hanba leitaba any ninganadaba honaba kanba target thamaga focus tawra thabak tawba yes yes egi site gi si thamjagi thank you so much Ozana ngasi akoi gi impact talk to Manipur gi show sibu nangnaba gi damakta flight tongaga ngasi lakpire so haibire thank you so much akoi gi program asibu mapung phan bi bagi damakta aduga oza gi future da tawge khaliba haksang se phana laibi ko ya makhoi gi Manipur gi imalaiba ki mingchatsu kuina sangna uba ngambi rakho haiba tare ko aduga government gi side gi su tawba ya ba pangba ya ba thabak sing khara thuna khongjel yangna pangboy raksanu masi haisake thank you so much okay welcome thank you so much masi ninga si impact talk to Manipur gi episode mathangi chayol da nungai ba personality ama mu putuna lakjage ngasi gi di kainina ba ya thangni jari pinabirasi